saireng amaga amuk lanthokpinaba ai loidamtombida sinajai. Thagachari Oja. Aigi anisuba sairengsi ai basingi ipakna hadak 1st November da release tawkiba ipakta tillaraba ichel hairiba laikta yawkiba aigi saireng amakadang pathokjage. Aigi saireng launamba atithi lakhi nongma nangna merathagi inglaba thanilda ngalaki thamoi lakada lenglaroidraba marukum thajaki thajaganba ainasu thamjaki thajaganbi ainasu pukningi mandirda kana khanghanda lachaki atmagi dharmana nangi khoithumla launamtabu nathaiduna leiminai miyam laktagi nokna maisa langdanaba lapthok ningdabana chatle chatna khusamnajai senajai mikupna humsingna mihu changdanaba minoktuda adubu oramle nangdi thaudaroi chatre lengonaduna hoirelgi angawba leichilga thambiramle aibudi maiphunakta ithanta thagachari net ka nungai thaba nervous chale net ka nungai thaba sida Net su kitang stable hoide adubu babuk singdi message degi khandere bahut kitang stable hoide adubu babuk singdi message degi khandere bahut yamna puna pomugana kurumjai Oja. Ai anisuba saireng punglon kairaba aigi jagoi ikaibasu phaurakle khuthek haitaba aigi jagoi saruriba nangi pungning lekolda punglon kaina tantha yaudana maithakpi naton chabi lerangum matang chadraba nonghogum khiksaruba nangi punsi basanta ayukta kuplamle nasa pumba nongmadol thakki liklana leinamtana haraba leirangi lekhokta khanghaudabana tingkhang pali oinajana keja naujana ngathu thengthuruba chaina tamak phanghawi mahu kallaba tingkhangi luraba laijigi pakpu kupsin khibana anauba hanauna thangjillubani ikhongsu apambana puduna irakna hobani luraba irol nungduda mana punglaba pamelni khan thupcharubani akanba nonglegi sahumsu lepcharuba khongphamsu oiramle tingkhang tumbokdana thalaba phangle masing khangamdraba chaina profu khurumjai Oja. nasigi net nungai bu nang sidai da message yam thari vijaya